3. Nasi lagi ibu tu benda lagi berkong madu lagi ibu tu benda kisah tona na bana sahi kudingi koi nong paman mesti miang kisah tona na koi perzapan nama kalau na masih lagi koi central process samsung state process loina sapa sewa tu sapa sida koi karena sendu ni tanjadu dah saya kau dana koi map hill range lagi koi nongmei koi hai tar na sophisticated gun sin haraga maron tara kapai haidana engon ma pan khunja na engon da isi ma pan le jabani adana kapai haidana engon da tambi rai video so engon da ure adu dana masi hogi phawada singda lairiba khogi khulai pai besing hai tare kuki narco terror sing haidara on the kuki illegal migrants haigadra padi ber ini matak khulai pai dana matak nga madin na kap thadana tawriba mayam se mase Athubi matamda khudakta ras tawre haraga 24 hour gi manungda asai hariba khogi kongmaru gi matak leiba ma hil kano ren hills da leiba khogi khulai paibisingna leiba bunker punum si loina destroy to bi haraga athubi matamda sagi nongmei kapa yaroi hapta ama sarkar matam thadana ga kanana honorable governor matam thadana asagi amata loin tinggal kat maduda hek maduda tinggal tak betara di madu cap capa aing matu lakukan hai betara hagi benar benar mudana tampak terlebih review khudima including koi village volunteer including aram biting gol na lamdam sibu kanna na bada hona jari ba masagi wajaba pa na thadok pidona laibak sigi lam lai ning jale jam custom khogi maitei custom ngak na hona riba sibu laibak sing ngak na bada hai da khungang ngak na hai da thokpirak ba sidagi loina lakhot pi haraga moina Pajar maklai tu, oi lakut pilih haraga, sarkan habit illegal tu ni, gamen gamen habit ni kita ni hana ille haraga, adu matung da, kau dah ngasi tadi pun taragi, saya tu Kongba Maru da, sing matak tegi, kuki militant sing haja batare, kui illegal immigrants, sing haja batare, si jena ne hai na harapan ni engoda tambane mini di ubud nate, adu si jena tor pasya huji bau da sarkas na, ide onam governor madu tu milai benda cumoy, atu pi matam da pun kun bagi manung da. Karima phaba mana trang madu har mathak liba mayam se ola haidi akhugi kari hatana khudak ta destroy tawra taw natradi tampak ta liba village bhantar myam singna onaba gamna sungtha thajaroi adu jum tak akhoi bu loina tawlaga khoi tampak ta le ma loina tumna halagi habigi wakhalonda laibra habise masagi shoidana prajana sun hangara kani adu jum ta sungshu shodina haliba mathak ta liba ma history range da khogi Kongmaru gi range da leiba khogi har khulai pai ba jing che ma tek chaba khogi sophisticated gun chong ba pai na leiba mayam che khodak ta ma do ras oraga ma do combing tawre haraga khodak da phabi re haraga khogi bhalaj bharan ta man singi imai bel man singi praja singi madu gi kano do thajab do mahon begano khodak da phabi yu adu gi matak ta aini matung lobhon to ka onabal governor lokhat kani haidana hapta min to khlakta ba tarbadi madu lokhat kani haidana Perjada, madu hai given to madu to we no ba hai na onaba governance appeal to jadi loina na karigoma sida to do tarbadi masti tholba consequence ma am do soina onaba governance soina pugane ne khali kai no hai du tampak na loina sta loin ko shala thame ching na kai du to do tarbadi harba khogi kuki illegal migrants sing lai ba kholi ba jaga sing to do targadi madu hena consequence ta phog ka do mande aduna athubi matam da sungsho jodana hariba Kugi sinam kongma sinam gi matak lady ba kugi map hill sana mayana map hill sana khangari ba adu range ta leba mayam se khotak ga makho je ma do destroy to gi haraga lathok bi haraga amata leitre makho phara pulle haiba se paja mayam da sai khangan bi bora gadi sungsho jina governor tabu thabu khudi makta praja pulona ko persin pirakani adu natra boy tadi madu gi phatab consequence la agadi Pabu kado mande ne khale aduna central government na hogi yeng ba miyang che chamana ni yeng biu chingda su tamda su hai ba che chamana yeng biu masida how illegal mayam ma change khole hari ba mande khudak ta thidok pi haraga ma phadok pi re haraga mari mai hanam dok pa foreign koi kari haitara na koi mapan gi dal lai ba khuding ma singje ma se thuna halan bi re haraga Perja miyam gi hoji santi lei tabsi laina na ba puro piu hai do naina onabal governor na to appeal to jari aroi bada ai namon hajari se perja miyam da tampak ta lei ba village volunteer miyam sing including aramba tengol asi arama tengol na ngasi
tampak ka leba chingong maung da leba jama thwai khuba hapaga lai lingjal jara mado loin makhota pahi da khulai pahan ba se masidi hogi sarkar dona hai tare hogi BJP sarkar na mado thon gi bani aina matam da tat haje baduni masagi village bhan te ma loi tholo akhoi loi nga age numitra ngani matam bibi ro aduga madugi help madugi consequence ko na thingara ge hayo na aina tat haje da hogi tawhi da bado madu su lai thibani ado now hogi shu honorable governor na masagi jinghong da leba khudima village bhalan khudima khoi loina nga ani aduga singthak da lebi su khoi loina madu thengnara gani aduna madugi thabuk da khoi tawragani governor tawni habado praja myam da su lauthok piu aduna tabda khoi nongmei dang thingalu khunna kani du kaphaloi de haida bida masagi madudi no madudi ai di aphabu ogado mande aduna ngasai sungsho sho da masigi handaki live su maji phaba punba ta hodab taragi hena conscience la agadi madui प्रजाना सुंसोजदना वनब गवर्नमेंट कोऑपरेशन पिरोइना खली अदुना अथुबी मतमदा सुंसोजदना हारिबा हुजि चेनरिबा नोमै काथरिबा अदुगी मफमदा लेरिबा मयामदो मदु खुतक मदु रस तौरि हरगा मदु आयंगी मतुंग लखोपियु हाइदना इन सुना पिल तौजरी